Hello, Chris. Welcome, Charity. Chris, extra, bro. Chị wari mà đi đâu à? Hay đi đâu? Cái wari no. Chị cái năm hai gì hai rồi Chris cái hai tôi nó hai rồi. Chị chỉ hai thì chị ngay cái nó chắc cái ní hai nè. Aduh, saya tahu ya. Tungguin. Cái wari no đi rồi. Ta lagi ta thôi rồi đấy. Cái wari no. Chị Chris wari đi vô. Like 2000 đi rồi chị cái đó. Ui ui ui. Syam đi chào thở cái này. Good evening, Syam. Supriti lại Sus. Ấy là Thank you, Supriti. Welcome. Kay Matthew Charke. Krishna, ay nupi class 12 ka ba magakoy niye? Nang class ka kayo? Nang class nga 6 la 8 la kay hai ba na tro? Kadai chat khajano host buai. Supriti ta dra laiye host laiye. Nang kari mathel hawrake. Syam, ay hazikta chakchari tawi na man chapre ito. Nang chara ba? Chara. Mas nushi lang ko si. Nushi ka na sige. Chị ấy class 8 cái hai từ đi hay hoài được nâng class 8 cái class 12 ki nupi do ai jing ningi ne nupi do nupi do ai jing ningi ne
ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕ꯭ꯔꯣ? ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯀ꯭ꯂꯥꯁ 12ꯀ 8ꯀꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯣꯏꯗ꯭ꯔꯥꯅꯦ? ꯁꯨꯄ꯭ꯔꯤꯇꯤꯅ ꯀ꯭ꯔꯤꯁ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯂꯣꯏꯔꯝꯃꯕ ꯁꯨꯄ꯭ꯔꯤꯇꯤ ꯇꯥꯁꯜꯂꯨ interesting. ꯑꯩꯒꯤ ꯁꯨꯁ ꯅꯨꯡꯁꯤꯕꯤ ꯑꯩꯒꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯨꯀꯣ ꯁ꯭ꯌꯥꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁ꯭ꯌꯥꯝꯗꯨꯕꯨ ꯆꯠꯈ꯭ꯔꯕꯅꯦ ꯔꯥꯙꯥ ꯊꯤꯕ꯫ ꯀ꯭ꯔꯤꯁꯅ ꯆꯦ ꯉꯁꯤꯗꯤ ꯑꯆꯥꯄꯣꯠ ꯐꯖꯅ ꯆꯥꯔꯦ ꯅꯨꯄꯤꯅ ꯂꯩꯕꯤꯕ ꯆꯥꯊꯣꯛꯎ ꯏꯎꯄꯥ-ꯅꯤꯄꯥꯗꯤ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩ ꯊꯋꯥꯏ ꯁꯨꯁ ꯑꯩ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ? ꯅꯪꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯥꯎꯒꯅꯨ꯫ ꯃꯥꯅ ꯂꯩꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯤꯌꯦ꯫ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯥꯏꯗ ꯐꯪꯉꯛꯏꯕ ꯑꯗꯨꯒ? ꯁꯨꯄ꯭ꯔꯤꯇꯤ ꯇꯥꯕ꯭ꯔꯣ? ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕ꯭ꯔꯣ? ꯃꯥꯁꯅꯥ ꯀꯗꯥꯏꯗ ꯂꯩ? ꯀꯔꯤ ꯇꯧꯔꯤ? ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯗꯧꯔꯤꯗꯨꯒ? ꯃꯇꯝ ꯌꯧꯔꯦ ꯆꯪꯉ ꯊꯣꯛꯂꯛꯑꯣ꯫ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯍꯥꯏꯔꯒ ꯅꯪ ꯀꯃꯥꯏꯅ ꯐꯪꯉꯛꯏꯅꯣ ꯑꯆꯥꯄꯣꯠꯇꯣ? ꯆꯥꯎ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯎ꯫ ꯑꯗꯨ ꯅꯪ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯑꯗꯨ ꯃꯥꯒ ꯐꯪꯅꯔꯒ ꯀꯩꯒꯤ ꯆꯤꯆꯦꯗ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯝꯗ꯭ꯔꯤꯅꯣ? ꯅꯪꯅ ꯅꯣꯏ ꯅꯃꯥꯟꯅꯕꯗꯩ ꯇꯧꯍꯜꯂꯛꯀꯅꯤ ꯑꯩꯁꯨ ꯀꯥꯎꯊꯣꯛꯄ ꯃꯉꯣꯟꯗꯩꯁꯨ ꯇꯧꯍꯜꯂꯛꯇꯕ꯫ ꯑꯃꯨꯛꯀ ꯄꯤꯌꯨ ꯍꯥꯏꯔꯣ? ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯇꯥꯔꯁꯅꯨꯗꯣ ꯇꯥꯔꯁꯅꯨ ꯗꯣ ꯇꯥꯔꯁꯅꯨ꯫ Like done. ꯏꯆꯦꯅ ꯂꯥꯏꯛ ꯗꯟ ꯆꯦ ꯐꯖꯕꯤ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯉꯥꯡꯉꯣꯏ ꯀꯩꯀꯩ ꯉꯥꯡꯗꯣꯏꯅꯣ ꯏꯄ꯭ꯋꯥꯅꯤꯄꯥꯕꯨ ꯅꯪꯒꯤ ꯂꯥꯏꯛꯁꯦ ꯀꯩꯗꯧꯕꯩ 3 ꯁꯨꯗ꯭ꯔꯤꯕꯗꯨꯒ ꯂꯥꯏꯛ ꯇꯧꯔꯒ ꯑꯝꯇꯒ ꯇꯧ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯆꯦ ꯑꯩꯅ ꯉꯔꯥꯡ ꯏꯃꯥꯟꯅꯕꯗ ꯍꯥꯏꯌꯦ ꯃꯣꯏꯁꯨ ꯇꯧꯒꯦ ꯍꯥꯏꯌꯦ ꯍꯥꯏ ꯑꯣꯀꯦ ꯆꯠꯂꯒꯦ ꯌꯥꯔꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯛꯄꯒ ꯍꯦꯛꯇ ꯁꯨꯇꯤ ꯂꯧꯏꯁꯦ? ꯑꯩꯗꯤ ꯂꯩꯅꯤꯡꯗꯕ ꯃꯤ ꯈꯥꯝꯗꯦ꯫ ꯂꯩꯅꯤꯡꯗꯕ ꯃꯤ ꯑꯩ ꯈꯥꯝꯕ ꯇꯜꯂꯤꯀꯣ꯫ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ?
ꯆꯦꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯉꯁꯤ ꯃꯔꯛꯇ ꯇꯟ ꯆꯥꯁꯜꯂꯨꯔꯦ ꯑꯗꯨꯗꯨꯒꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯇꯟꯗꯣ ꯃꯤꯅꯅꯦ ꯂꯥꯏ ꯄꯨꯖꯥꯒꯤ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯆꯤꯆꯦ ꯏꯌꯔ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯌꯦ NBCꯗ ꯍꯥꯏꯗꯣꯛꯑꯁꯤꯔ ꯅꯉꯣꯟꯗꯒꯤ ꯃꯌꯥꯝ ꯍꯜꯂꯦ ꯗꯃꯥ ꯑꯃ ꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯛ ꯇꯧꯕꯁꯨ ꯊꯥꯖꯗꯕ ꯀꯥꯏ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯅꯪ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯇ 3 ꯂꯩꯔꯦ ꯑꯗꯨ ꯅꯪꯅꯅꯦ ꯅꯝꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯔꯛꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯂꯥꯏꯛꯇꯣ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯗꯤ ꯂꯩꯅꯤꯡꯉꯤ ꯍꯥꯏ ꯍꯣꯏ ꯂꯩꯅꯤꯡꯗꯕ ꯃꯤꯗꯤ ꯂꯥꯛꯄꯒ ꯆꯠꯂꯣꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯐꯔꯦ ꯐꯔꯦ ꯆꯠꯂꯒꯦ ꯀꯥꯏ ꯗꯤꯖꯦ ꯆꯩ ꯆꯥꯖꯅꯤꯀꯣ ꯂꯥꯛꯄꯒ ꯍꯦꯛ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯒꯤ ꯊꯃꯣꯏ ꯂꯥꯛꯑꯦ ꯊꯃꯣꯏ ꯗꯤꯖꯦꯁꯦ ꯈꯥꯝꯃꯣ ꯃꯁꯤ ꯉꯥꯎ ꯉꯥꯎꯋꯦ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯕ ꯗꯤꯖꯦꯗ ꯊꯃꯣꯏ ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯗꯤꯖꯦꯗꯤ ꯌꯦꯟ ꯍꯥꯏ ꯑꯁ ꯑꯍꯥꯎꯕ ꯇꯧꯊꯔꯦꯀꯣ ꯅꯨꯡꯊꯤ ꯃꯪꯕ꯭ꯔꯣ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯑꯗꯨꯒ ꯕꯤꯖꯦ ꯑꯩꯈꯣꯏꯗꯤ ꯌꯦꯟꯁꯦ ꯆꯥꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯅꯨꯡꯗꯥꯡꯗ ꯍꯦꯛꯇ ꯆꯥꯒꯜꯂꯦ ꯕꯥꯔꯣ ꯌꯥꯝ ꯆꯥꯒꯜꯂꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯉꯥꯏꯈꯣ ꯃꯃꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯤꯁꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯌꯁ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯃꯥꯟꯅꯔꯣꯏꯍꯦ ꯑꯗꯨꯗꯤ ꯃꯥꯟꯅꯔꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣ ꯃꯆꯥ ꯀꯩꯁꯨ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯅ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯅꯪ ꯐꯔꯣ 이만 비워라. 약간 너. ꯕꯤꯖꯦꯟꯁꯦ ꯑꯩ ꯂꯥꯏ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯃꯐꯝ ꯈꯨꯗꯤꯡ ꯊꯥꯖꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯀꯥꯏ ꯊꯥꯖꯩꯌꯦ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯉꯥ ꯉꯥꯗꯣ ꯆꯥꯗ꯭ꯔꯤꯅꯦ ꯑꯣ ꯑꯝꯇ ꯉꯥꯏꯈꯣꯀꯣ ओके आलू सेमगेबा आलू सेमगे थमोने चेसु लाइक तौरमगनु पांदे हाइरो ओ तौरमो कनानो निंगाई तबोम लई एई नाक्ता ngako थमोय के मथिल चारे नो चिचे चक चा दिए चिचे दो नहीं नहीं नहीं
지금 낭레이사로 사이에 누 사이세 사이 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 양 사이 왜 하나 चे कयानो अखोई मादी 36 नी हाय दुगा 36 चे जौद्री को दुगा थमोने चे कई मथेल चागे चे हंदिक तो नोबरगा चागे तौरिए कने कई हाय मारो अचार नहीं अचार अचार लेरो चानम नती थे चानम नती kena kena chiang lagi chiang đâu rồi nha ngài đâu đi nha Thamoy chatra bro 5 like thank you Krishna ai se mapan thua roi nupi ne yam ai talle nupi ne thara tana kan ba orabo ngai taure hai ekta Thamoy video ga mang the pulap la koi pulap mang the आपके सना थोई देवी उड्रे हाय मम्मे होय सना थोई वेलकम तो जरी इथे की हो जरा इखा हो जरा कने तौरे अदुम मसा उत्तबिदा सुम था बैने मम्मी से याम हराव जरे लाखिबगी लाइक हमता तौबियो चैनल लसु सपोर्ट कर तौबिरमो करी मथेल चारागे आपके सना थोई लेबिरिबो कृष्ण चे क्लास 12 को बसी खुनु आईडी लाइक्रे ऐसा पोत के याम के अब याम लेबी को से याम पुबी ने क्लास 8 अता में नो कनी आई खंग्रे बो चिचे सुताजे दी नंग वारी से चिचे सुताजे दी स्टोरी में क्रिएट तो थोलो है नंग इदो ना दुगा आकेसना थबिन ओके मैडम हाय थैंक यू मैडम बुसु दुगा आई विल सब्सक्राइब यू हाय okay please W I will also like you okay video ga jing bi bro video ka sum sangadi khara jing bi wo mo sara ka do ino nang du bo oi aru mauni cái gì nói đâu mấy lần rồi mấy này mấy lần của đội LV đồ mà nó chung mà sao út ta bị được thai rồi mấy bữa đi lấy cái gì mà thiếu cha bây giờ kia sana thôi bibu sana thôi hay vừa qua đam phải giờ vào mà mình nè rồi
कृष्णा मैम आई वारीसी खरा नईब्रा हाय खरा तनते नंगिरे पुकनई नईरे अदुगा कईनो सना थोइसे आई खंग्रो जामना फ्रेंडली ओइनका हाय माय मोंगसे तुत तानिंगे काय लाइक हम दो Sarathi Deb Burma. Hello friend, I love you. Hello friend, welcome. Thank you for coming. आप कहाँ से हो? ओ माँ सराठी आप कहाँ से हो? थैंक यू। चैनल को सपोर्ट करके जाइएगा। आपका चैनल है तो कमेंट छोड़ दो, मैं भी आपको कर दूंगी सपोर्ट रिटर्न। सना थोइना खंगदे हाय सना थोइसे नुपी ओइदोइ नत्रो देबी हाइसिदी नंगी तूत यानो फ्रेंडली ओइबा मानबा अखोय आंगांग ओइदगे तिनरपगा मानबा कृष्णा अइना मांगोंदा हाइबा नते माना अइंगोंदा हाइरपनिदा हाय ओ खंगद्रे नंगीदो जेंगुदिनी जे मसक्तो दुगा सना थोइना कइनो लब लब तोरगा नोखरे कई हिंजांग चारके सना थोइसे सना थोइ लाइक तौबिउको चैनलदसु सपोर्ट तौबिरमो जामदे माली The name of my is Rabikanta. Hi. Duga kaigi Rabikanta waraga devi happy sidina. Aigi nene gi phone ne pai se hi. Okay. Dudi Rabikanta please like to view du doga channel lesu support to view ko. ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯉꯤꯗꯨꯗꯅ ꯉꯥꯏꯍꯥꯛ ꯀꯣꯃꯦꯟꯗꯣ ꯒꯦꯞ ꯂꯩꯕ ꯄꯥꯕꯗ ꯉꯥ ꯆꯥꯔꯛꯑꯦ ꯑꯁ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯏꯀꯣ ꯅꯣꯏꯗꯤ ꯉꯥ ꯆꯥꯕꯣ ꯖꯦꯟ ꯆꯥꯕꯣ ꯑꯗꯨꯁꯤꯅ ꯆꯦ ꯉꯁꯥꯏꯗꯒꯤ LB ꯊꯥꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯕꯅꯤ ꯐꯖꯅ ꯅꯣꯛꯊꯈ꯭ꯔꯦ ꯍꯥꯏ ꯀꯩꯕ ꯆꯦ ꯉꯁꯥꯏꯗꯒꯤ LB ꯊꯥꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯤꯕꯅꯤ ꯐꯖꯅ ꯅꯣꯛꯊꯈ꯭ꯔꯦ ꯑꯣ ꯅꯪꯅ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯤꯔꯣ LB ꯊꯥꯕꯁꯤꯡꯗꯨꯒ ꯆꯠꯄ ꯅꯪꯅ ꯆꯪꯕꯗ ꯅꯣꯛꯇ꯭ꯔꯗꯤ ꯃꯤ ꯊꯥꯖꯔꯝꯃꯣꯏ ꯀꯅꯥꯝꯇ ꯑꯗꯨ ꯁꯅꯥꯊꯣꯏꯅ I am a boy ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯂꯞ ꯄꯤꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯩ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯔꯕꯤꯀꯥꯟꯇ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ स्कूल लोरबो स्कूल तमीरो कॉलेज काइरो विक्टर ने लाइक डन हाय विक्टर थैंक यू विक्टर आई नंगी वीडियो यंगमने खुहै यमने नंगी यांग थोंगगा उती का नन उदी के हेपुदा याम है के यांग चार के विक्टर दी मासना हाइरो ओ लमदो हाय केनो रवि आई केनो दगिने कसादगिने नंदी काय दगिनो मणिपुरदिरो कसादगिरो बांग्लादेशदगिरो कृष्ण चे आई खक्ता केबा ओइरमे क्लास 8 ना 12 कोइबे काइसे काय अदोनि चिचे ताजरक्त्रे हाइना हाइनो इदो अदुगा काइदगिनो हाइ हिरेको अदुगा विक्टर हाय थैंक्स ताई वेलकम विक्टर जेंगनसे आई जेंगकनी को फुलवास जेंगनसी जेंग बतादी अदुगा
रविकांता से चिचेदा लाइक अमता तौबीदेको अदुगा साबन तोंगबा हाय साबन तोंगबा हाइसे असिसिनी अइना ताखरिदो के मणिपुर होय क्रिस ngarang चिचेना वारी मुख हाइबदो अखोय मानबी गोरे पीने तिनरे हाइदो मोय मबोयसिने हजिकी साबन तोंगबा हाइसे साबन साबन ने हाइबुको अदुगा मोयगी ममानदा होइदुना कक्चिंग दो होइबा अदो अखोय अदुम अगांग होइदे सुमाय दुम वारी सानर लाइएना हाइबदो कैगिनो कैनोना रविकांताना फ्रॉक पिरैसे कक्चिंग साबन लेकाइरो हाइबा होय दुमाइना होय माले रविकांता कहीं हिंजांग चारे हाइबा रविकांता नो नो काय हे दुगा थोबाल साबन तोंगबा हाय मफम मनी लेब्रा अदुगा अदुदी एखोय स्कूल मनाक्तनी हाय ओके नियर ब्राइटर होम हाय ए लानी नोय एड्रेस हाइदोकपगी ए लानी क्रिस ngasi kana kana yelbi yaugya nang chapata video ko ne na puwo ngasi di nga kanna babana thongli hai kisu haudore modern daro hai modern school daro hai मम्मे है जब कंप्लेन तौरे को यारबा रविकांता हजिकी अंगान दो यारबा मम्मे मम्मे याम है अंता को खास तम खंगा हलकपदो यारबा सिगा या हलगे माल हल्ले दो My school is Speech and Freedom Academy. Hi. और रविकांता तुम क्लास क्या कार नो I am the only one people watching the live. Right? Thank you so much. नंग संबीबगी रविकांता वो धारक तरी
ꯑꯗꯨꯒ ꯔꯕꯤꯀꯥꯟꯇꯒꯤ ꯃꯃꯤꯡꯗꯣ ꯔꯕꯤꯀꯥꯟꯇ ꯁꯅꯥ ꯀꯧꯕ꯭ꯔꯥ? ꯂꯥꯛꯑꯦ ꯑꯗꯨ ꯅꯪꯒꯤ ꯁꯪꯕꯅ ꯇꯥꯛꯑꯣ ꯑꯅꯤꯃꯁꯨ. ꯀ꯭ꯔꯤꯁꯇꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀ꯭ꯔꯤꯁꯇꯣ ꯂꯩꯔꯝꯕꯅꯦ. ꯑꯆꯥꯄꯣꯠ ꯆꯥꯁꯜꯂꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥ? ꯒ PAFA ꯍꯌꯦꯡ ꯂꯤꯇꯜ ꯏꯁꯇꯥꯔ ꯂꯝꯄꯥꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯂꯩ ꯁ꯭ꯀꯨꯜꯒꯤ ꯍꯥꯏ ꯊꯧꯕꯥꯜ ꯍꯧꯈꯥꯗ ꯍꯥꯏ. ꯆꯤꯆꯦꯗꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ? ꯆꯤꯆꯦ ꯀꯁꯥꯔꯗꯩꯅꯦ. ꯀꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ. ꯅꯣꯡꯃ ꯀꯣꯏꯔꯛꯀꯦꯀꯣ. ꯔꯕꯤꯀꯥꯟꯇ ꯍꯣꯏꯒꯤ ꯃꯐꯝꯗꯨꯗꯤ ꯀꯩꯅꯣ ꯂꯩꯇꯕ꯭ꯔꯥ? ꯏꯔꯥꯡ ꯂꯩꯇꯕ꯭ꯔꯣ? ꯈꯔ ꯅꯦꯝꯊꯕ꯭ꯔꯣ? Our sport will be fair playing. ꯅꯪ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯣꯏꯔꯣ? ꯀꯁꯥꯔ ꯀꯥꯏꯗꯅꯣ? ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯂꯩꯕ? ꯍꯥꯏꯌꯦ. ꯕꯤꯛꯇꯣꯔ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗ ꯂꯩ, ꯗꯤꯜꯂꯤꯗ ꯂꯩ. ꯕꯤꯛꯇꯣꯔꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪ ꯌꯥꯒꯗ꯭ꯔꯥ? ꯅꯥꯊꯣꯏꯅ ꯑꯌꯨꯛꯇ ꯍꯥꯏ. ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ. ꯆꯤꯆꯦꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯔꯤ? Fire do a black sheep will get crore crore crore. Ignore. Chꯤꯆꯦꯅ ꯄꯥꯔꯛꯄꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? Crore 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 ꯍꯥꯏꯕ. ꯃꯆꯥ. Fast at running. Very. Thabal Haukha, the real school is Thabal Haukha. The real school is Peace and Freedom Academy and the sport field is Little Star Lampak. Okay. Macha Didi na ngairaga leirena. Phil. Acha Little Star Phil haina leibra. Little Star Phil da lakpiyo hai. Hoi chite haige. LB da changakpa atopa Manipuri atopa mafamdagi yawa yaurangagi haige se moida lakpiyo haina. Please haiga request hoi haige. Nang kari participate tawdoino?
ओके ओके लिटिल स्टार मना की फील्ड है बको लाइव जिंगली इनाउसिंगना लिटिल स्टार मना की फील्ड हयेंग से स्पोर्ट तौगदोरी अदुना मैम पुनना लाक्पियो थौबाल हौखा द रियल स्कूल इस पीस एंड फ्रीडम एकेडमी अदुगैदुगा लिटिल स्टार लंपाक मना की फील्ड खोंगनांगी मनाक्ता इसिंग थईनिको अताबा मैम पुनना चटपियो मॉर्निंग दा तौगदमने अदुगा लोइबना 10:30 दा लोइगनिको जम जम जांग कहिनो मचा खोंगनांग मनाक्ता 6 लाइक दाविनो थैंक यू दाविनो संदा तारबो start at 6 a.m. हाय चाक थोंलबो दाबिनो थोंगे नुथि बारोगी चाक चाहौद्रे सिगैसिगा मोय लाइ पूजागी हेरु खरा थिलक्तना दो चाबदगी दो ngantana थोंगे चाकलामेना सना थोइने चाक तोगले हाय संदा तारे चल हाय ओ सिगा ताद्री ममली ममली तौरे कहीं जंग चारगे दाबिनो चारबो इचल येलवी अमुक्ते यावगे तवंगसी यावरे होइदा कैसु काइदे थैंक यू लाक्पीबगी दो दाबिनो ऐदी तोइना थादबनेबको दो ऐना सुमाइना तोइना थागलैसे ngaraंगदैनेबा दो मोय खंगे गुलीसिंदो सुमाइना एलबी थारगा खरा लाएना हाइबदगी मोयना हाइनाबदगी सु थाइनी अदो होय एलबी मयाम कोका ngawani अदो सिगैसिगा आरके सनाथोई देवी हाइना जावरिसे सुमासे अगांग ओइ मालेबा अदो कइनोगिने आइदाबिनो दो माना साइदगी कइनोसे पाउजेलम पिजरी ऐसे दुम हाइदोक्सगेबको थौबाल हौखादने आइको दुगा द रियल स्कूल इज पीस एंड फ्रीडम एकेडमी हाइन लैयाय दुगा स्पोर्ट फील्ड सेना लिटिल स्टार लंपाक मनाक्ता दुगा हयेंसे स्पोर्ट लैयना माना लाक्पियो हाइन अयुगंतादै कन्ना अयुगंतादैनेना कन्ना हाइरी एलबी मयामसिदी अदो खंदे एलबी दो कइनो तौरे आइ मोय गुली लाइयना दुगिसु थाबनेबा लाकपना लाइये दुगा I am roll 9. I am always on rank 7, 8, 9, 10. Hi. Very good. Rabikanta kan honawna class kaya kaidem to kumde. Aduga aduga nang like tawrabo. Like sun to selo. Dabino na. Nabungdi mi loinagi video full watch loina tawmuniko LV de yaudresu video full support ngatani hai. Hoy dai bung ai su tawe. ꯑꯩꯁꯨ ꯏꯕꯨꯡꯒꯤꯁꯨ ꯃꯤ ꯑꯇꯣꯞꯄꯒꯤꯁꯨ ꯂꯣꯏꯅ ꯐꯨꯜ ꯌꯦꯡꯉꯦ ꯑꯗꯣ ꯐꯨꯜ ꯌꯦꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯣꯟꯗ ꯊꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅꯅꯦ ꯑꯦꯜꯕꯤꯗ ꯌꯥꯎꯉꯝꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯕꯤꯀꯥꯟꯇꯅ 5 ꯀꯥꯔꯤ ꯌꯥꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯗꯨꯗꯤ ꯀꯟꯅ ꯍꯣꯠꯅꯧ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ लाइक पारी 2 times at morning and evening. Hi, very good. Can you know?
ꯆꯝꯅ ꯍꯥꯏꯕꯅꯤ ꯏꯆꯜ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥꯏꯃꯟꯗꯣ ꯈꯪꯉꯦ ꯑꯩꯁꯨ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦꯗ ꯆꯨꯝꯃꯤ ꯗꯥꯏꯃꯟꯗꯣ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯗꯣꯔꯤ ꯅꯨꯡꯗꯥꯡꯒꯤ I am 11 years old ꯍꯥꯏꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯀꯦꯝꯁꯤ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏ ꯈꯪꯗꯦ ꯗꯥꯏꯃꯟꯗꯣ ꯅꯨꯡꯗꯥꯡꯗꯤ ꯑꯗꯣ ꯑꯩꯒꯤꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯗꯨꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯧꯔꯦ ꯉꯧꯔꯒ ꯆꯥꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯔꯕꯤꯀꯥꯟꯇ ꯏꯟ ꯗ ꯁ꯭ꯀꯨꯜ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯀꯣꯜ ꯃꯤ ꯀꯩ ꯍꯥꯏꯕ ꯆꯥꯏꯅꯤꯁ ꯍꯥꯏꯔꯣ ꯕꯤꯀꯣꯁ ꯑꯥꯏ ꯏꯠ ꯁꯨꯒꯔ ꯑꯦꯂꯣꯠ ꯑꯦꯠ ꯁ꯭ꯀꯨꯜ ꯆꯤꯅꯤ ꯀꯩꯒꯤ ꯆꯤꯅꯤ ꯆꯥꯏꯅꯣ ꯑꯗꯨꯒ ꯗꯥꯏꯃꯟꯗꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯕꯣꯔꯥ ꯑꯁ ꯗꯥꯏꯃꯟꯗꯣ ꯍꯥꯎꯅꯤꯍꯦ ꯁꯤꯒ ꯈꯛꯇꯪ ꯊꯥꯔꯛꯑꯣ ꯄꯥꯔꯁꯦꯜꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯅꯣꯡꯃ ꯇꯧꯔꯣ ꯗꯥꯏꯃꯟꯗꯣ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯐꯖꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯕꯣꯔꯥꯒ ꯑꯃꯦꯠꯄꯤ ꯑꯃ ꯌꯥꯎꯍꯜꯂꯣ ꯍꯥꯎꯕꯅꯤꯀꯣ ꯑꯣꯂꯥꯡ ꯑꯣꯂꯥꯡꯅ ꯆꯥꯕꯁꯦ ꯑꯦꯜꯕꯤꯁꯦ ꯀꯦꯝꯁꯤꯅ ꯋꯥꯏ ꯆꯥꯏꯕꯅꯤ ꯏꯆꯜ ꯍꯣꯏ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤ ꯋꯥꯗꯣ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯀꯦꯝꯁꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯔꯕꯤꯀꯥꯟꯇꯅ ꯑꯣꯀꯦ ꯍꯥꯏ ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯂꯥꯏꯗꯟ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯆꯥ ꯊꯣꯏꯕꯤ ꯀꯨꯏꯔꯦꯀꯣ ꯎꯅꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯇꯨꯃꯤꯟꯅ ꯆꯥꯕꯤꯒꯦ ꯍꯥꯏ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯆꯥꯕꯤꯒꯦꯗꯤ ꯀꯩꯅꯣ ꯑꯩ ꯆꯤꯅꯤ ꯍꯥꯏꯔꯣ ꯆꯤꯅꯤ ꯌꯥꯝ ꯆꯥꯅꯨ ꯐꯠꯇꯦ ꯑꯗꯨꯒ ꯗꯥꯏꯃꯟꯗꯣꯅ ꯃꯆꯥ ꯊꯣꯏꯕꯤ ꯏꯆꯜ ꯍꯥꯏꯔꯦ ꯊꯣꯛꯂꯛꯑꯣ ꯅꯪ ꯊꯣꯛꯂꯛꯑꯣ ꯃꯆꯥ ꯊꯣꯏꯕꯤꯅ ꯏꯕꯨꯡ ꯈꯨꯃꯟ ꯍꯥꯏ ꯑꯗꯨꯒ ꯇꯧꯔꯛꯀꯦ ꯏꯆꯜꯒꯤ ꯃꯤꯡ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏ ꯍꯥꯏꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯀꯩꯁꯨꯝ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯨꯝ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯄꯥꯟꯕ ꯏꯃꯥꯟꯅꯕꯤ ꯌꯨꯝꯒ ꯂꯩꯔꯗꯤ ꯃꯣꯏꯗꯩꯒ ꯄꯨꯍꯜꯂꯛꯏꯅꯤ ꯌꯨꯝꯗꯩꯒꯗꯣ ꯑꯣꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯡ ꯃꯄꯥꯟ ꯂꯣꯝꯗ ꯇꯥꯕ ꯂꯩꯌꯦꯕꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯧꯗꯅ ꯂꯩꯕ ꯑꯗꯨꯏ ꯅꯪꯒꯤ ꯄꯨꯈꯝꯗꯨ ꯂꯧꯔꯣ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯔꯕꯤꯀꯥꯟꯇꯅ ꯇꯨꯃꯤꯟꯅ ꯆꯥꯕꯤꯒꯦ ꯆꯤꯅꯤ ꯑꯦꯠ ꯁ꯭ꯀꯨꯜ ꯍꯥꯏ ꯐꯠꯇꯦꯀꯣ ꯆꯥꯔꯣ ꯆꯥꯔꯣ ꯑꯗꯨꯒ ꯑꯣꯀꯦ ꯍꯥꯏꯌꯦ ꯃꯆꯥ ꯊꯣꯏꯕꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯕ ꯅꯨꯡꯗꯥꯡꯗꯤ ꯑꯣꯀꯦ 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 ꯍꯥꯏꯌꯦ ꯁꯥꯕꯒ ꯁꯧꯒ꯭ꯔꯤꯒ ꯍꯥꯎꯕꯅꯤ ꯍꯥꯎꯏ ꯁꯥꯕꯗ ꯑꯁ ꯗꯥꯕꯤꯌꯥꯟ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯦ ꯁꯧꯒ꯭ꯔꯤꯅ ꯖꯣꯛꯂꯛꯏꯅꯦ ꯍꯥꯀꯨꯝꯗꯣ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯥꯛꯇꯤ ꯏꯁꯤꯡ ꯅꯣꯔꯃꯦꯜ ꯏꯁꯤꯡꯗꯣ ꯑꯝꯇ ꯊꯛꯇꯦꯕ ꯑꯣ ꯑꯥꯔ ꯑꯦꯁ ꯅꯠꯇ꯭ꯔꯗꯤ ꯑꯗꯣ ꯑꯣ ꯑꯥꯔ ꯑꯦꯁꯇꯣ ꯑꯗꯨꯝ ꯊꯛꯑꯁꯨ ꯑꯣ ꯑꯥꯔ ꯑꯦꯁꯇꯨꯁꯨ ꯃꯥꯅ ꯍꯥꯎꯔꯛꯇ꯭ꯔꯤꯕꯗꯣ ꯁꯧꯒ꯭ꯔꯤ ꯈꯔ ꯍꯧꯔꯦꯕ ꯑꯗꯣ ꯃꯥꯅꯦ ꯁꯧꯒ꯭ꯔꯤꯗꯣ ꯃꯅꯥ 10-ꯃꯨꯛꯈꯛ ꯍꯥꯞꯄꯤꯔꯒ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯃꯍꯥꯎꯗꯣ ꯌꯥꯝ ꯈꯪꯗꯦꯗꯣ ꯑꯗꯣ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨꯗ ꯊꯛꯑꯒ ꯃꯥ ꯂꯦꯜꯂꯩꯅꯤ ꯏꯁꯤꯡ ꯑꯆꯝꯕ ꯊꯛꯇꯦꯕ ꯑꯉꯥꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯣ ꯊꯩ ꯍꯧꯖꯤꯛ ꯊꯩ ꯔꯕꯤꯀꯥꯟꯇꯅ ꯈꯪꯗꯦ ꯍꯥꯏ
5 कꯩꯅꯣ 5 हाइदी रबिकांता लाइक हाइरो मचा थोबी चटखरबो दामिनोत अꯩꯅ नामु हाइबदो नंगी जीमेल निंगसंगागा जाद्रब्रो ओ चा चा या go चा am to 5946 to 5945 ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯔꯕꯤꯀꯥꯟꯇꯒꯤ ꯅꯝꯕꯔꯁꯦ ꯀꯔꯤ ꯅꯝꯕꯔꯅꯣ ꯗꯥꯕꯤꯅꯣꯅ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯁ ꯋꯥꯈ꯭ꯔꯄꯣꯏꯅꯦ ꯗꯥꯕꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯃꯥ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯑꯆꯝꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯕ ꯊꯛꯇꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯥꯒꯤ ꯑꯣ ꯑꯥꯔ ꯑꯦꯁꯇꯣ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯑꯗꯣ ꯃꯥ ꯆꯝꯊꯣꯡꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ दो ओआरएस नहीं थो ओआरएस नहीं तो थो ओआरएस नहीं I am a little kid. I like to learn playing football. है और रविकांता सानवो सानगदनी रविकांता सिगैसिगा लैबा दादा नंग खतंग सब्सक्राइब तौबिगेरो सिगैसिगा खुमन लायना लैबसे मासु मणिपुर गिनीने खतंग सब्सक्राइब तौबिगेरो तनब्रो कईगी तंदोइनो दा अंगांगनबु चिचेदसु होरेन तौरमु खंगबा तुसी दादा से सिट तौसनबिउने दादा से सिसु चैनल पाई ओके Bro, siya bro. Sige bro.
Ya. Mama. Ya. Jangan. Ini di pino ulit. Dudi nang nila. Pung 6:30 tayo na. Nakalaga. Look opening. Hoy, hoy, hoy. Trả cháu Linh à? Đoàn tí trả cháu Dược.